Manipur census pangthoktrenge mangoinana NRC hana tawbiu haina state asigi miyamna pamliba amadi lengak ta taksiliba asida center gi bureaucratic officer amasung luchingba singda issue asibu pukhatpagi political gi oiba mawong madaw asiga khenaba chauna uwa fangle hairaduna center amasung Manipur lengak na state asigi tongan tongan ba stakeholders singa nakal ahum gi oiba Waree sanabagi Thourang Paikhatpiyu haina center amasung state lengak ta taksilakli Manipur NRC Chatna Hannaba 14 CSOs Kangleipak Kabui Union Manipur Kom Union Manipur Rongmai Naga Manipur Maitei Pangal Manipur amadi IDP Singi Mihut Singa Hauzik Delhi da Leiduna Center ki luchingba kaya da taksiliba siga mari leinana ngasi 14 CSOs Kangleipak ki convener Santana Hakpam na phongdo rakhibada Center ki luchingba singna Manipur da Hauzik oiriba fibam asi lum na lauduna kupna yengsili haiba aikhoida su fawi adumoinama complication kaya leibana chap chaba Waree ama lauba ngamdabagi fibam da lei masigi mathakta mari leinaba stakeholders singa masung miyamga ningthina Waree sanabagi tangai fadabasu leiri haiba fibam uba fangi hauzingmaki oina khanariba wafam asi Manipur da census pangthokpa asi matam khara yeithoklaga matau karamna asengba Indian citizen sing khandoknanaba Thourang paikhatkadagi haiba sini Manipur gi puwari da leiriba asengba masak sing amasung fangliba data sing yenglaga agaknaba basier amada yumfam oiraga state asida NRC tawudabani haina miyamna taliba wakat asi center gi luchingba singda ningthina khanghanba mathau tai 14 CSOs amasung community leaders singna center amasung state lengakta taksinduna census amasung delimitation tawdringai NRC hana tawnnabu wafam pukhatkhre asengba yelhomi nataba miyoi singda political gi oiba sakti Chatkidanaba basier amada mitop khandok patangai fade hiramasida center amasung Manipur lengakna stakeholders singa nakal ahum gi oiba Waree sanaba Thourang Paikhatpiyu haiki amaromda Englishing amaga chamapan yankhai mathoi dagi Englishing aniga taramathoi fawbagi census data da uriba fibam ningthina yenglaga Manipur miyamna census amasung delimitation gi thabak yeithokpiyu NRC hana tawbiyu haina wakatliba asi maram kuki jo council amasung MLA Paulian Lan Haukipna Kangnaba Hotna from Thoi Hainasu Santana Makatarakli. जो हम 10 आदमी मतलब 10 ऑर्गेनाइजेशन के रिप्रेजेंटेटिव दिल्ली आए हैं जिसमें से हमारा 14 CSO कमलेपाक जो है वो हम लोग लीड करके आए हैं उसमें हमारा मैतई पांगल बेसिकली मुस्लिम कम्युनिटी ऑफ मणिपुर होम विच इज़ अ माइनॉरिटी कम्युनिटी इन मणिपुर उसके बाद कबुई रोंगमई नागा कम्युनिटी इन मणिपुर ये सब मिलकर हम लोग गवर्नमेंट ऑफ इंडिया के साथ जो मणिपुर के लोगों के NRC पहले किया जाए सेंसस से पहले वो डिमांड को हम लोग यूनियन मिनिस्टर और पॉलिटिकल लीडर्स के साथ डिस्कस करने के लिए उनको प्रेशराइज करने के लिए दिल्ली आए थे। क्या आपको रिस्पांस मिल रहा है?